ꯁꯨꯝ ꯂꯥꯏꯌꯦꯡꯉꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯦꯁꯦꯟ ꯑꯃ ꯊꯦꯡꯅꯔꯛꯄ ꯅꯨꯄꯤ ꯑꯃ ꯄꯣꯔꯛꯑꯦ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯋꯦꯗꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯊꯜꯂꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯃꯥꯅ ꯈꯠꯅꯕꯗꯤ ꯑꯗꯨꯝ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯕꯗꯤ ꯋꯥꯠꯄꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯄꯨꯔꯛꯑꯒ ꯗꯥꯛꯇꯔꯁꯤꯗ ꯂꯥꯏꯌꯦꯡꯉꯛꯄꯗ ꯁꯨꯝ ꯂꯥꯏꯌꯦꯡꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯤꯔꯦ ꯁꯤꯕꯁꯤꯗ ꯗꯥꯛꯇꯔꯁꯤ ꯌꯥꯝ ꯅꯤꯡꯉꯝꯗꯗꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤ ꯔꯤꯖꯥꯔꯚ ꯇꯧꯔꯒ ꯃꯥꯅ ꯕ꯭ꯔꯦꯟꯁꯤꯗ ꯔꯤꯁꯥꯔꯁ ꯇꯧꯔꯛꯄꯅꯤ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯗꯅ ꯑꯗ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯅꯣꯔꯃꯦꯜ ꯕ꯭ꯔꯦꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯕ꯭ꯔꯥꯎꯟ ꯑꯣꯏꯕ ꯀꯩꯅꯣꯁꯤꯡꯁꯤ ꯃꯉꯣꯟꯗ ꯍ꯭ꯋꯥꯏꯠ ꯑꯣꯏꯕ ꯀꯪꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯩꯖꯨꯒꯥꯡ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯩꯖꯨꯒꯥꯡꯁꯤꯒ ꯃꯆꯤꯟꯗ ꯉꯥꯏꯁꯤꯟꯕ ꯍꯩꯖꯨꯒꯥꯡꯒ ꯀꯪꯉꯒ ꯃꯍꯤ ꯑꯃꯒ ꯃꯥꯒꯤ ꯃꯇꯨꯡ ꯂꯧꯗꯨꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯕ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯃꯁꯤ ꯀꯟꯅ ꯃꯁꯤꯗ ꯋꯥꯛ ꯇꯧꯔꯒ ꯑꯜꯖꯦꯃꯔ ꯗꯤꯖꯤꯖ ꯑꯁꯦ ꯗꯥꯛꯇꯔ ꯑꯁꯤꯒꯤ ꯃꯃꯤꯡꯗ ꯂꯧꯔꯦꯒ ꯑꯜꯖꯦꯃꯔ ꯗꯤꯖꯤꯖ ꯃꯥꯅ ꯐꯥꯏꯟ ꯑꯥꯎꯠ ꯇꯧꯕꯗ ꯃꯁꯤ ꯅꯨꯄꯤꯗꯨꯗ ꯊꯦꯡꯅꯈꯤꯕ ꯋꯥꯅꯤ ꯑꯗꯨꯒ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯂꯣꯏꯅ ꯂꯩꯔꯝꯃꯕ ꯀꯣꯟꯅ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯑꯗꯨ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯥꯏꯟꯁꯤ ꯑꯩꯈꯣꯏ ꯋꯥꯔꯅꯤꯡ ꯁꯥꯏꯟ ꯇꯦꯟ ꯋꯥꯔꯅꯤꯡ ꯁꯥꯏꯟꯒꯤ ꯃꯔꯨꯑꯣꯏꯅ ꯃꯥꯅ ꯂꯧꯈꯠꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯤꯡꯅꯒꯗꯒꯦ ꯍꯥꯏꯕꯗ ꯃꯦꯃꯣꯔꯤ ꯂꯣꯁ ꯑꯣꯏꯕ ꯑꯗꯒꯤ ꯗꯤꯐꯤꯀꯜꯇꯤ ꯏꯟ ꯄꯥꯔꯐꯣꯔꯃꯤꯡ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯌꯔ ꯇꯥꯛꯁ ꯅꯨꯡꯇꯤꯒꯤ ꯋꯥꯛꯁ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯗ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯗ ꯋꯥꯠꯄ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯦꯡꯒ꯭ꯋꯦꯖ ꯋꯥ ꯑꯃ ꯍꯥꯏꯒꯗꯕꯗ ꯃꯁꯨ ꯐꯥꯎ ꯃꯃꯤꯡꯗꯨ ꯀꯥꯎꯕꯗ ꯁꯤꯗꯤ ꯇꯧꯔꯤꯕ ꯑꯍꯟꯁꯤꯡꯁꯦ ꯃꯃꯤꯡꯁꯦ ꯃꯁꯨꯒꯤ ꯃꯃꯤꯡ ꯑꯃ ꯀꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯒ ꯍꯥꯏꯕ ꯋꯥꯁꯤ ꯍꯥꯏꯕ ꯉꯝꯃꯛꯇꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯤꯁꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯇꯨ ꯇꯥꯏꯝ ꯑꯦꯟ ꯄ꯭ꯂꯦꯁ ꯃꯐꯝ ꯃꯇꯝ ꯈꯪꯉꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯉꯣꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕ ꯄꯨꯡ ꯈꯪꯉꯛꯇꯕ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏꯗ ꯍꯣꯠꯅꯗꯕ ꯑꯗꯨꯒ ꯑꯣꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯗꯤꯀ꯭ꯔꯤꯁ ꯖꯁꯃꯦꯟ ꯑꯩꯈꯣꯏ ꯂꯥꯜꯂꯤ ꯆꯨꯝꯃꯤꯒꯤ ꯖꯁꯃꯦꯟꯁꯤ ꯉꯝꯃꯛꯇꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕ ꯃꯥꯅ ꯌꯥꯅꯤꯡꯗꯕ ꯑꯗꯨꯅ ꯆꯨꯝꯃꯁꯨ ꯃꯥꯅ ꯍꯦꯛꯇ ꯃꯥꯅ ꯌꯥꯅꯤꯡꯕꯗꯨꯗ ꯍꯦꯛꯇ ꯂꯥꯜꯂꯁꯨ ꯆꯨꯝꯕ ꯁꯤꯒꯨꯝꯕ ꯖꯁꯃꯦꯟꯁꯦ ꯁꯨꯝ ꯃꯥꯡꯁꯤꯜꯂꯛꯅꯗꯕ ꯑꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯦꯛꯁꯄꯦꯛ ꯊꯤꯡꯀꯤꯡ ꯆꯨꯝꯅ ꯈꯟꯕ ꯉꯝꯃꯛꯇꯕ ꯃꯤ ꯄꯨꯝꯅꯃꯛꯁꯤ ꯆꯨꯝꯅ ꯎꯕ ꯉꯝꯃꯛꯇꯕ ꯄꯪꯆꯩꯗ ꯆꯩꯅꯕ ꯉꯝꯅꯕ ꯄꯪꯁꯥꯎꯒꯨꯝꯕꯁꯦ ꯑꯗꯒꯤ ꯃꯤꯁꯄ꯭ꯂꯦꯁꯤꯡꯁꯤ ꯄꯣꯠꯁꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔꯅ ꯍꯥꯏꯕꯤꯔꯤꯕꯅꯤ ꯄꯣꯠꯁꯤ ꯃꯈꯨꯠꯇ ꯁꯣ ꯄꯥꯏꯅ ꯁꯣ ꯑꯗꯨꯝ ꯊꯤꯡꯒꯨꯝꯕ ꯑꯗꯨꯒ ꯁꯣ ꯊꯝꯐꯝ ꯈꯪꯗꯦ ꯑꯗꯨ ꯊꯝꯐꯝ ꯈꯪꯗꯦ ꯃꯤꯅ ꯂꯧꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡꯗ ꯄꯪꯆꯩ ꯇꯥꯏꯕ ꯅꯪꯅ ꯂꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯊꯝꯕꯅ ꯉꯥꯛꯊꯤꯟꯖꯔꯒ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯑꯗꯒꯤ ꯇꯦꯟꯗꯦꯟꯁꯤꯡ ꯃꯨꯠ ꯑꯦꯟ ꯕꯤꯍꯦꯚꯤꯌꯔ ꯃꯊ꯭ꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯂꯩꯇꯕ ꯃꯁꯥꯒꯤ ꯃꯥꯒꯤ ꯕꯤꯍꯦꯚꯤꯌꯔꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯟꯅ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯑꯣꯏꯔꯁꯨ ꯆꯥꯕ ꯌꯥꯗꯕ ꯑꯗꯨꯒ ꯏꯔꯨꯖꯕ ꯃꯇꯝꯗꯁꯨ ꯏꯔꯨꯖꯕ ꯃꯥꯅ ꯍꯥꯟꯅ ꯇꯧꯔꯛꯄꯗꯒꯤ ꯁꯨꯝ ꯆꯦꯟꯖ ꯇꯧꯔꯛꯄ ꯑꯗꯨꯒ ꯇꯦꯟꯗꯦꯟꯁꯤꯡ ꯄꯥꯔꯁꯣꯅꯦꯂꯤꯇꯤ ꯃꯥꯒꯤ ꯍꯥꯏꯕꯒꯤ ꯃꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯪ ꯇꯞꯄ ꯖꯦꯅꯔꯣꯁꯤꯇꯤꯒꯁꯨ ꯂꯣꯏ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯂꯣꯁ ꯑꯣꯐ ꯏꯅꯤꯁꯤꯌꯦꯇꯤꯚ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯌꯥꯎꯅꯤꯡꯕ ꯂꯧꯈꯠꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯍꯧꯅꯤꯡꯕ ꯂꯩꯔꯛꯇꯕ ꯑꯁꯤꯅꯆꯤꯡꯕ ꯁꯤꯝꯇꯝ ꯃꯌꯥꯝ ꯑꯁꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯁꯥꯏꯀꯦꯇ꯭ꯔꯤꯁ ꯗꯥꯛꯇꯔ ꯑꯃꯗ ꯑꯩꯒꯤ ꯑꯍꯜ ꯂꯃꯟ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯁꯤ ꯄꯨꯕꯤꯔꯒ ꯌꯥꯝꯅ ꯉꯟꯅ ꯍꯣꯠꯅꯕꯤꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯜꯖꯤꯃꯔ ꯗꯤꯖꯤꯖ ꯍꯥꯏꯕꯁꯤꯅ ꯀꯥꯟꯅꯅ ꯅꯥꯔꯒꯗꯤ ꯃꯁꯤ ꯐꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯆꯥꯏꯔꯒ ꯆꯦꯛ ꯇꯧꯗꯅ ꯑꯩꯈꯣꯏ ꯗꯥꯝ ꯁꯥꯔꯒ ꯆꯦꯛ ꯇꯧꯔꯒꯗꯤ ꯃꯇꯝ ꯆꯥꯅ ꯗꯥꯝ ꯁꯥꯗꯅ ꯍꯣꯠꯅꯔꯒꯗꯤ ꯃꯇꯝ ꯁꯥꯡꯅ ꯆꯠꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯗꯥꯛꯇꯔꯅ ꯈꯪꯍꯧꯔꯒꯗꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯗꯥꯛꯇꯔꯅ ꯆꯍꯤ ꯑꯃꯗꯒꯤ ꯀꯨꯟ ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯕ ꯌꯥꯕ ꯑꯗꯨꯒ ꯃꯁꯤꯅ ꯄꯨꯔꯥ ꯇꯧꯕꯒꯤ ꯍꯤꯗꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯔꯤꯁꯥꯔꯁꯁꯤꯡꯅ ꯐꯪꯕꯗ ꯈꯔ ꯋꯥꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯞꯅ ꯍꯣꯝ ꯔꯦꯃꯦꯗꯤꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯃꯁꯤ ꯅꯥꯗꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ ꯃꯁꯤ ꯆꯨꯔꯨꯞ ꯊꯛꯄ ꯅꯤꯁꯥ ꯆꯥꯕꯅꯁꯨ ꯌꯥꯝ ꯍꯦꯜꯂꯤ ꯍꯥꯏꯌꯦ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯅ ꯁꯥꯖꯠ ꯂꯤꯆꯠ ꯆꯨꯝꯕ ꯑꯩꯈꯣꯏꯒꯤ
चाबा थक्पदा नुंगाइबा मिशनसिंग यूट्यूब बेलेज गाइड ना चाबा नापुना माइक्रोएलिमेंट्स कोई प्रोटीन नादे हक्चांग इस गाइड ना बापुना नॉर्मली कार्बोहाइड्रेट प्रोटीन सीधा नतना कोई माइक्रोएलिमेंट्स खरा यावा विटामिन मिनरल्स कोई यावा स्टार्च मरांग खाइना चाबा अलग खाइना चाबा का कोथा बजारिया चाबा सुया karena kalau ini begini Jawa itu level ini मैं Jawa हमें मतलब बोल Jawa Jawa itu menjadi isu beda yang harus Jawa होगा हम ये वही हमारे बच्चे secara juga yang karena होगा sini enggak yakin mereka waktu ini beda baru nak pergi toksik dia hari itu pergi pol karena ada oleh minum juga ya pol karena pergi karena toksik itu macam sudah tahu tahu ini masih karena pol negara negara baru nak benar dia nak suci juga kali warga nak dia hari itu vitamin di pergi warnanya berjual pakai masih karena warna juga tinggi dia karena dua pun dah नागरिकना dari saja sehingga pandemi ini juga bagi jam-jamnya bagi orang ini dapat ikut karena jangan jauh juga yang nanti masih tangsa juga ada yang masih apa kaya dan hal kaya bagi belenda cara tipu cara ada dekat waktu juga lewat mulai pejabat sana berada kalau ada memahami kami aku nak hamba sahaja dia kata aku tiba pergi mula-mula di agama kita ini legal rights ada di mata ada pergi hebat community training tiba aku nak pergi lebih dan ayah ada di mana sudah dari kami dari ini mana sudah dari mana sudah ini sama kota negeri hari itu apa di rumah bolehnya kalau sudah ada ada sewa institusi enggak jadi institusi apa yang ada moni magi bagi mana pergi hanya orang posisi segala kami bila mana ini bila ada kami buat darah कोई है तो भी मैंने देखा और जब मैंने देखा कि वो मैंने थोड़ा तो तुम दादा ना मतलब वो एडो तो बिना बात ना इधर प्रसिद्ध हो गया प्राइम मिनिस्टर हो गया इधर वो सब आ रहा है इसके भी हेल्थ मिनिस्टर हेल्थ लगी इसके भी अपनी ऑर्डर मिनिस्टर लगी इसके भी और मिनिस्टर नया पुनः ini sama pun ada lagi punya banjaran ada di kopi ada di ada banjaran punya kopi publik itu informasi ni tahu ya ini macam ini macam kopi white awareness ini juga kopi tidak ada dari orang kopi lainnya dari orang kopi di mana di sana kopi mana ni jadi masih ada training juga ada namanya ya itu sudah baru lagi sudah yang mana dalam keluarga ada dalam training ini kita tahu semua itu semuanya ada lainnya itu sudah family itu ya juga profesional itu sekeluarga itu dan punya appropriate ya access to confidence measure punya pilihan juga bagi primary yang kita biasa sesi sesuatu banyak ini mereka respon tak terima juga mereka nak melakukan biasa dan koi tanggungan sehari ini jadi bagi berkata bagi mana dia biasa yang kata juga mesti kerja yang dan bagaimana koi sudah kau yang sebab koi kerana kamu tu sini biasa kamu ini saya ini keluarga yang ada dia kan yang kanan mereka dia biasa
Rosie Housing de Kill Yan University Korea de ya yang tang yang cici punya ya ada di punya lalu dia mesti kenapa sih orang punya sekarang ada kalau pada ni dia apa pun punya wai dewan untuk dia punya kemudian juga ada di punya semuanya tidak punya apa kalau di punya dia mungkin tadi Maya ini adalah sini ini juga mana itu keluarga kita yang pun sebenarnya kita kita sebenarnya bagi hal yang itu kita langsung itu lebih apa berusaha kayaknya lebih apa berusaha lebih apa lebih apa Ishwari minum pada semua orang ini yang kita cari adalah Ishwari ini sebenarnya ada orang yang dari sana, orang Cina, orang Hawa, sekarang mana apa, yang belum ada, kemudian dengan hadir nanti ada belum ada yang ini dari GPSC or Maritime